Krumzari, Miang Tabibus Mutaram Uchari, a Sigimara Pauda, Nyongi Wamada PTS ki Polam Sing Yolamba Amadi, Lady Bamusing, Dundee Pinaba Cabinet and Wadip Locre, Amadi, border fencing in Matanda Miam Pumna Kongjong Seminary Haina Amukogi President Dr. Y. Manikumana Apil Taukre. Mapungaba Pau Pisari. Manipur Public Distribution System ge Polam Singh Praja Singh da Mapungfana Yohali Yohonde have a wafam da Tonga Tongamba Rasnich Dol Singh Amadi Civil Society Organization Singh na Fongdong Lekre Manipur Sakarna Anobo Kongtang Ama Oina Praja Singh da Jeng Jinina Jingba Mapungfana Fanganana Pandam da Nyongwi Wamada PTS ki Polam Yolamba Amadi Lady Bamu Singh Dundee Pigani Hari Ngarang Chief Minister Yauna Pangtopa State Cabinet Nifamna Hiramasi Matang da Hakchin Lobogaloina na Warip Asilokibani Marale Bamu Singh Tatare jail the Tambayauna fine Toba Wafam Yauri Hari Ngarangi Cabinet Mifamna Manipurda Ladiba Tongan ba Engineering Department Sing IFCD PhD Amadi Electricity Department Jungba Singi SO Grade 1 Amadi Grade 2 Janigi Matakta Lona Wadip Lokre Hariba SO Sing Asi MPSC gi Kutangda Niam Jumna Logani Hari Amaromda Manipur Sarkar gi Makada Ladiba Tongan ba Ad hoc Karmachari Sing regular Tana Nabawafam Kanake Hari Border fencing in Matanda Miam Home na Kongjang Seminary Haina Amukogi President Dr. Y. Manikumana Apil Taukre Wafamasi Housing Indo Myanmar fencing Chatariba Sigi Matanda Amukona Sinduna Ngarang Kwakaitilgi Mission Compound Leba Bible Training Institute Pangtokiba Nomugi Eba Kananeba Mipamda Mahana Fundokibani Mifamaduda Amukogi General Secretary NC Modhuchandra Advisor K.T. Rahman Myanmar border Paringda Kundaba Kulgi Luchingba Singh Kuki Inpi Manipur Amadi United NGO Mission Manipur gi Luchingba Kaya Susariyaki Kanane Bamifam Aduda Moderator Oikiba Social Activist Dr. Dhanabi Laisram na Fondokibada Border Fencing Oigera Karigumba issue ama Oigera Manipur gi lam sumamang bayaroi Manipur da Kundamina riba ichil inaw singna ngamkhaigi matangda singnarapagi matangda akanba khongjang kaya changsiminasi Fondoki Manipur gi ngamkai Manipur gi lam na una bokona bada osile ba ramagi fencing kana ona laiba ismusida amukona any group na manipur ki tor pada ekoi full heartedly sama mateng bangani yabasi ekoi ismusna dosare Border fencing na Solagada Laima Sel Chingsang Development Association Gate Secretary K. Nausing na Jawaharlal Nehru na Prime Minister Oiringe Matamda Manipur Gate Chauraba Lam Sarukama Bangalam K. Housing Manipurom the Changsilaga Sambal Kagani Habasi Yaning Day Karigumba Sambal Kaba Tarabasu Chapzaba border area da Kagadabani Haike. Maharashtra ki matamda Prime Minister Jawaharlal Nehru ki matamda Mangkiba Lamdu Singdo so ekoi Manipur ki lamni adubo muji nohona boundary ki matang sida amka adudai henna amka ekoi Manipur sida chamsilaga moina border sakni haise saba hauri se mase yam nuaite sage haibtar de hanki magi original lamdu da original place to the nungyung ba Mapamda Savishno, I say, Amukogi President Manikumana, Manipurgi Ngamkai Kanana Bohanabada, Amukona, Chama the Chama, Mayong Yaduna Lepkani, border fencing a seat Lebak Anigi Eva Ngamkaida, Kaga the Bamaramna, international level, the Pukatuna, Kanagadavani, Karigumba Prazagi, Apamba, Siki Mayota, government, Namduna Tabuk Chatarabadi, Miangu Eva Akan Iho Hogani, Iho Asida Lamda Masigi Prazakudimana Saruya Yuhana Pil Tauki. Entire people of the entire section of the people seeking active involvement among ekoi leminarga akan ba pressure aru authority wariba boundary gi authority wariba mai kaida akan pressure bi na bugen ba orang ama step amani haina jege aru lo na ekoi issues da ekoi tongan community amga individual ne chapia da mina Like your national issue with national level, the national level, the poker level, step of a step of
Ojasing Numina Lapada Manipuri Governor Dr. Aswini Kumar Yafa Pausal Pirakli, Governor Gi Pausal da Ojasing Numit India Gi President Odamba Dr. S. Radhakrishnan Bu Ningsingduna Pangtopani, Mahang Masa Afawo Ojani, Guru Siksha Paramparada Gi Horoklaga, Ngasiri School College Amasung University Gi Thakta Chathari, Adubu Gyan Santopagi Lambidi Chapmane, Ozagi Sinfam Habisi Kwadagi Pukchel Chauba Sinfamni, Ojasing na Tungi Apava Kunai Purana Buhona Riba Asi Puning Togat from Toi, Numit Asina Lakwada Ojasingna Mathoda Puning Changba Amasung Hena Katopa Ngamba Oresanu Hairi. Tha Sigi Tang Anida Commando Thawal Amadi Marisuba Assam Rifles ki Apun Bukutpu Amana Lilong Chawbuk area da Operation Chatab da URF ki cadre Ani Fari Haina SP Thawal Cherol Thadorali Makobu Wahong Pohong Chatab da URF ki active cadre ni Haiba Khangbang Amagaloina Huran Ba Amadi Gari Lakona Chungbada Chenaba Mui Sini Habisu Khangbang Amle Makoida gi Maru Mariga Konana 9mm ki pistol ama Phambangam ki Hairi. Ngasi Central Bank of India Infal Branch na Tagyal da Laiba National Institute of Technology Manipur NIT da ambulance van ama kusinakre kusinabagi thoram aduda bank amadi NIT gi officer kya susarwyaki tungda pangthoba thoram da NIT gi director Dr. S. Birendra Central Bank of India Guwahati gi General Manager PK Mohanty amadi Regional Manager SD Srinivas susarwyaki Bank asigi PK Mohanty amadi SD Srinivasana Hongdokibada Nationalized Bank asina Bharat ki manungda khwaidagi branch leba anisuba bank ni masida miyam gi yafana batonga tonga scheme kaya lady scheme sing asi miyam na lawna bohana bada mateng pangna ba sem sari phongdoki Mahero amadi staff singi tonga tonga ba chakho tharangai khudong chaba sing bank asida lei haiki Director Birendra na Bharata yamna liraba bank asida miyamgi yafana ba scheme kaya paikhatpada nungai ba phongdoki bank asida fund kaya deposit tawduna hariba thabak sing asi paikhatpa yauri ngasi gari ama institute asida pirakpada thagatpaga loinana Tagyal da leriba NIT complex Central Bank of India gi branch office ama thamlagani haiki We have been dealing with CBI. We'll continue to deal with CBI in future also. And I, in fact, make a commitment today that we'll provide them space facility in our permanent campus as and when it comes up. Peacemaker Artists Association Haudorakpadagi Lamjing Lamtak Lakiba Birjit Ngangom Manalekidabda Association Asina Awaba Fundoroli Kuki Baptist Convention Center Church ki Silver Jubilee ki Thorom ngasi Julalend Labor Church asigi compound Pangtokre Thoromadu da Church ki Luchumba Singna Thoromapu Singwena Saruyaki Thoronga Marilena na Jubilee Stone amadi Church Stone Chingba Sing Hangdoki Pune the Chathariba Kontramata Suba National Sub Junior Taekwondo Championship da Manipur Macha Sarem Manos na bronze medal laurole Sarem Manos Tera Tongbram Lakaidagi Sarem Ibotona Popani Har Fangdabagi Awaba Mayok Nariba Langtabal Kendrogi Manung Chanba Haurebi Maya Lekaigi Lomi Singidamak Ningombam Nila Kumar na Pirakpa Yuria Beg Chama Manipur Pradesh Youth Congress Committee Kutang da Yentokre Lomi Singna Fondoropada Ngasi Anirak Shubo in Nila Kumar na Har Pirakpa Asi Lomi Singna Nungaiva Fawi Hiram Kaya da so Awadapa Kaya Mahang na Mateng Pangi Haiki Langtabal Kendra Youth Congress Committee Secretary N. Robindrona Kendra si mafam ayambada har fangdabagi awaba mayok nariba mafam singda committee na har fanganba amadi atay hiram kayada Nila Kumar gi miyeng makada thabak paikali phongdokhi Mi Faraga Seltan by UPRF ki Miu ani Lilong Commando Lilong Police amadi Nifusuba Assam Rifles ki apun bakutpu amana fare Faraba Miu Sing adunga si Lilong Police da pawmi singi mamang da puthoki Miu Sing adudi Haino Mokhongdagi MD Anis Khan J Kumanga apopa Lekhidraba Abdul Rasid amadi MD Riyasuddin J Kunmari apopa MD Abdul Lilong Kalai Khongdagi ni Makhoi anidagi 9mm pistol ama kapayariba marumari mobile handset ama fangi Thawal Police ki SDPO T Lalboy Haukim na Fungdoropada UPRF ki Miu ani asi Lilong Mairel Khul Kalai Khong amadi Chawo ki mafam singda leide haba paw fangbadagi thibongbagi thabak chathabada fagatpa ngamkibani Makhoina kidnap toramba Miu ani su kanbangamle Miu ani adudi Palace Compound dagi K Albert Singa amadi El Nganthoini haiki Mabani si UPRF ki member hui aduga commando saduna extortion aduga kidnapping ransom dinungai kidnapping si hana su to activities yam lei ramni
quick case police na Leon police na case locally investigation jar Paumi amadi hawker sinda ke akhang pirakpagi thawum bu yaning da pafong dokuna ngarang paumi sina kaisampata nomagi sintha leptuna wakan me fam pangthokre amjuna sinduna chathakiba wakan me fam aduda amjugi president W Samjai editor sing paumi amadi pauche yentholiba hawker gi mihut sing susarya ke mathau tawjariba paumi singda apanba pibiganu santi leina thabak tawba yahanbiyo haiba waru sing pleka singda sizinaki wangkemcha syamjaina asigumba thawong asi matungda amu hanna tawbidanaba mari leinaba singi puning jingsinki no workers da pawda when when company office ne to yang ne ki la to de gide kona min mari ni ne ko min ni ma ko ma ka to ko da bida ba ngara ka ti ha ni na matung da sukum ba ko office ne ko sila kanda Meski nung tambah sendiri apa, bayang tu juga nung, paling tambah ibu bomba, nung buat sesuatu itu pun jangan ni, kita masih bertang dah, kita tuan bah, insurasi, semua sahaja bayar sendiri, mana lah, apa mengusahakan nasi, puncak bina, ni yang cukup bisa segala kata media bu, dan paling tambah, demokrasi ni, paling semua pun lebih ni, pun tidak ada tu, ada siapa ada pun lah kan, media ada nung tambah kita untuk tahu lah kan, sebab skill ada tidak cukup tak begini ya masih begini ada baik ini jadi mana kamu ada ngasih di mana tu sudah di media itu tidak kan sebenarnya bisa pak masuk apa tidak pak saya masih ayah untuk Handak ta Governor Rota Bom Pokai bada sokiba kai samthong elambam lekai dagi oinam Ranjit amadi mahaki loina vi sayabu son kiba thawong adubu yaning da bafong do tunanga si kai samthong elambam lekai nupi mera maruki ima ibel sina waka mifam chathakre waka mifam aduda sarwiya kibi secretary and basanti na phongdorok pada miyam tinba mafam da bom lang sinduna aso apan thon bagi thawong amu hana tawbiganu kanana karigi damakta thawong adu chathakibano haibadu athuba matamda sengdopiro haiki Aramba sangtai chai chu chu na tawi bano na traga na ko na chinari ba ko men na tawi bra ha chu chu na bale ba ka ya wi kuning da ji ji chi aduna asing bam tang di khani ni ma si di asing malangang jinang tang di khani ni aduna ja chi na singa tawi ka bale ga chi dong ro maroiba pamu kana pizari Nyonggi wangmata PDS ki polam sing yolamba amadi ladiba myo sing dandi pine ba cabinet na warap laukre amadi border fencing ki matangda miyam hopna khongjang changsiminare si haina amupogi president Dr. Y Manikumana appeal taukre ming tabri biswa mukhana khurumjari